mayam pumnamakpu busanti youtuberna taram nokjari ngasiga wari asidi mayamna takpirakpagumna aigi subscriber amada thokkiba asengba warini wari asi mayamna kaurangna ngairakpa aikoigi iramdam manipur asimakkini aduga maru oina mayamgi mafamda khanganjaba amana wari asi karigumba amattaga aiga mari linajade amadi tonga sandokjaba nachade supnatagi misak adugi mahut sinjaraga wari oina nijabani wari asi thabirakliba aigi subscriber YouTube account gi maming sensika piba mahaki asengba mamingna Minerva makha tarakpagi wari asidi aina mahaki khonjal mahut sinjaraga mayam pumnamak taminarasi wari asi ai isamakta thokkiba asi fawba wahang kaya hangduna leirakpa thokdok amagi warini mayamda aina aigi thamoida leiriba thodok ase khanghanjaningbana mayamgi mafamda khudoljarakpani mayamna aigi wari ase tabada thajabidaba yai adubu aidi thokkiba thodok ado ngasisu mitta uduna leiri makolsing ado ina asida ninduna aduna taduna leiri wari asida karigumba soikiba lankiba hainadaba balhaidaba kaya yaurabasu tabiriba mayamna aibu amukta ngakpiyu aigidi isada thokkiba thengnakiba asengba wari ado paudamjabani aigi ming Minerva ai isa nursery dagina class 3 fawba city Montessori da tamlaki class 4 dagina 8 fawbana RK Sanatomi Devi da tamlai thokdok asi aina class 9 dagi 12 fawba tamlakkiba school aduda thokkiba thokdokni mayam waruba tawbiganu school adugi mamingdudi ai panjararo school asi Imphal gi manung channa leiba school amani ai 2012 ta school asida ahanga oina class 9 tamlaki hek tamlakpaga ai anauba maruk mapang kaya ama thengnare sakhang maikhang marak aduda aiga luna tinaba aigi imanabi Pinky aikhoi ani asukki matik luna tinai loinarakhi asumna nungsi chanana class 9 gi session loikre hojikti ai class 10 kare adubu aina mamang chahi ama tamlakpa matamda karisu thengnarudrabasu aina khangningba hangningba wahang amadi leikhi adubu matam adudadi kanadasu hangkhide wahang adudi aikhoigi class 10 gi room ado school adugi second floor dani floor du maktada toilet ani lei adubu toilet ani leijarabasu amadi adumakso chetna lonsinduna thami yengbadasu yamna kuiraba matamdagi thengjinduna thamkraba mali nongmutasu hangdokpa thengnarudri nongmadi aina khangningbana henmankhidna Pinky da hangki vai asigi toilet asi matam chuppada adum lonsinduna thamliba asi karigino nongmutasu hangbasu ude aina asumna hanglubada Pinky aduna asumna hairai karigino nangna adu hangidubo khangningunu kanadabada wahai adu tabada ai chingnaba helakhi amukka hena khangningba helai aduga aina Pinky da hai bye hairo nangdi nursery dagi tamlakpanina khanglamgani warido karino hairo ai I karakani ko mina khangningna hangaga aduk yam hainingtrido karigino asumna aina hairubadadi imanabi gi maithong ado hai fet hanjalli aduga mahakna liningda bye nang atoppadadi hairunu ai fawba wari se ningdre ningsingluraga tu chungi nangna hairabanina ai akhangbadudi lige aina class 3 karakpa matamdadi sigi hek thangnaba leiriba room ado aikhoigi class 3 gi room oirami aikhoina class tawringai 4th period ni half su thadore khanghaudana asigi toilet asidagi nupi ama hik la kappagi khonjal ama tarki makhol adu aikhoigi room aduda leiba satra loinamakna thangatuna tarami ngahak leiraga amuk lepkhre
ꯃꯤꯅꯤꯠ ꯃꯉꯥꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯁꯥꯔꯅ ꯀꯅꯥꯅꯣ ꯑꯩ ꯂꯥꯡꯉꯝꯒꯅꯨ ꯀꯞꯄꯤꯁꯦ ꯀꯅꯥꯅꯣ ꯌꯦꯡꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯥꯔꯅ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦꯅꯦ ꯍꯥꯏꯅ ꯆꯪꯉꯛꯏ꯫ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯞꯄꯒꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯣ ꯍꯥꯏꯅꯔꯒ ꯂꯩꯅꯩ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯐꯀꯤ ꯕꯦꯜꯁꯨ ꯇꯥꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯨ ꯑꯣꯏꯕꯅꯤꯅ ꯈꯪꯍꯧꯗꯦ, ꯍꯥꯐ ꯌꯧꯔꯛꯄꯗ ꯑꯗꯨꯝ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯅꯦꯛꯁ ꯗꯦꯗꯁꯨ ꯑꯗꯨꯁꯨ ꯐꯣꯔꯠ ꯄꯦꯔꯠꯅꯤ꯫ ꯉꯔꯥꯡꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨꯃꯛꯇꯗ ꯇꯣꯏꯂꯦꯠ ꯑꯗꯨꯗꯒꯤ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯁꯦꯀꯦꯟ ꯀꯨꯟꯔꯣꯝ ꯃꯈꯣꯜ ꯑꯗꯨ ꯇꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯤꯕ ꯃꯦꯗꯥꯝ ꯑꯗꯨꯅ ꯊꯣꯛꯑꯒ ꯌꯦꯡꯒꯦ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯊꯣꯡꯗꯨ ꯑꯗꯨꯃꯛ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯐꯀꯤ ꯕꯦꯜ ꯇꯥꯈ꯭ꯔꯦ꯫ ꯃꯦꯝ ꯑꯗꯨꯅ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯑꯣꯖꯥ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯗꯨ ꯇꯝꯃꯤ꯫ ꯉꯔꯥꯡ ꯆꯪꯕ ꯁꯥꯔ ꯑꯗꯨꯅꯁꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨ ꯇꯝꯃꯤ꯫ ꯑꯣꯖꯥ ꯃꯌꯥꯝꯁꯦ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯅꯤ ꯑꯩꯈꯣꯏꯒꯤ ꯗꯗꯥ ꯑꯃ ꯇꯣꯏꯂꯦꯠ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯕꯦꯜ ꯍꯦꯛ ꯇꯥꯕꯒ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯆꯪꯈꯤ꯫ ꯈꯪꯍꯧꯗꯅ ꯗꯗꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯃꯤꯠ ꯃꯅꯥ ꯑꯣꯟꯈꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯤꯡꯗ ꯇꯝꯃꯦ꯫ ꯑꯣꯖꯥꯅ ꯗꯗꯥꯗꯨ ꯐꯖꯅ ꯏꯁꯤꯡ ꯊꯥꯔꯒ ꯂꯥꯛꯅꯔꯦ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯗꯗꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦ꯫ ꯑꯣꯖꯥ ꯃꯌꯥꯝꯅ ꯅꯪꯅ ꯂꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯪꯈꯤ꯫ ꯗꯗꯥꯗꯨꯅ ꯑꯩꯅ ꯇꯣꯏꯂꯦꯠ ꯍꯦꯛ ꯆꯪꯕꯗ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯃꯅꯥ ꯌꯥꯝ ꯁꯥꯡꯉꯦ, ꯌꯥꯝꯅꯁꯨ ꯋꯥꯡꯉꯦ, ꯃꯁꯛꯇꯣ ꯌꯥꯝ ꯀꯤꯖꯩ, ꯑꯃꯨꯕ ꯁꯦꯠꯂꯒ ꯂꯦꯞꯄꯒ ꯂꯩꯔꯝꯃꯦ꯫ ꯑꯣꯖꯥ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯇꯥꯈꯤꯕ ꯃꯈꯣꯜ ꯃꯌꯥꯝ ꯑꯗꯨꯒ ꯆꯤꯡꯅꯗꯨꯅ ꯑꯣꯖꯥ ꯃꯌꯥꯝꯅ ꯇꯣꯏꯂꯦꯠ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯟꯈꯤ꯫ ꯉꯁꯤ ꯐꯥꯎꯕ ꯍꯥꯡꯗ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯪꯅꯕ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯑꯣꯏꯅ ꯂꯣꯏꯅ ꯆꯪꯅꯔꯕꯅꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯇꯨꯡ ꯆꯨꯡꯕ ꯈꯪꯍꯧꯗꯦ꯫ ꯑꯩꯅ ꯑꯁ ꯍꯥꯏ ꯑꯗꯨꯗꯤ ꯇꯜꯂꯦꯍꯦ, ꯍꯩꯅꯗꯦ ꯇꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯤ ꯑꯗꯨꯅ ꯌꯥꯔꯦ ꯏꯕꯦꯝꯃ, ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯀꯔꯤꯝ ꯇꯧꯈꯤꯗ꯭ꯔꯕꯅꯦ, ꯀꯔꯤꯝ ꯈꯜꯂꯨꯔꯅꯨ, ꯀꯔꯤꯝ ꯇꯧꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯁꯨꯝꯅ ꯍꯧꯈꯤ꯫ ꯑꯩꯁꯨ ꯋꯥꯔꯤꯗꯨ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯂꯨꯗꯦ, ꯀꯅꯥꯝꯇꯗꯁꯨ ꯂꯤꯔꯨꯗꯦ, ꯑꯗꯨꯝ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯏꯂꯦꯠ ꯆꯪꯕꯗꯁꯨ ꯍꯥꯡꯉꯤꯕ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯉꯤ꯫ ꯀꯔꯤꯝꯇ ꯑꯀꯤꯕꯁꯨ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯐꯪꯗꯕꯅꯤꯅ ꯑꯩꯁꯨ ꯀꯔꯤꯝ ꯈꯟꯗꯦ, ꯀꯤꯕꯁꯨ ꯐꯥꯎꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨ 2013ꯒꯤ ꯁꯦꯞꯇꯦꯝꯕꯔ 25ꯒꯤ ꯐꯣꯔꯠ ꯄꯦꯔꯠ ꯏꯪꯂꯤꯁ ꯀ꯭ꯂꯥꯁꯅꯤ꯫ ꯑꯩ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯇꯣꯏꯂꯦꯠ ꯌꯥꯝꯅ ꯀꯟꯅ ꯆꯪꯅꯤꯡꯉꯛꯈꯤ꯫ ꯃꯦꯗꯥꯝꯗꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯏꯃꯥꯟꯅꯕꯤ ꯔꯤꯆꯥꯒ ꯑꯩꯒ ꯇꯣꯏꯂꯦꯠꯇ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈꯤ꯫ ꯇꯣꯏꯂꯦꯠ ꯌꯧꯔꯒ ꯑꯩꯅ ꯔꯤꯆꯥꯗ ꯍꯥꯏ, ꯚꯥꯏ ꯅꯪ ꯊꯣꯡꯁꯦ ꯉꯥꯛꯄꯤꯔꯛꯎꯀꯣ, ꯑꯩ ꯂꯣꯟꯁꯤꯜꯂꯔꯣꯏꯒꯦ ꯍꯥꯏꯔꯒ ꯑꯩ ꯆꯪꯉꯤ꯫ ꯃꯥꯅꯁꯨ ꯃꯄꯥꯟꯗ ꯊꯣꯡ ꯑꯗꯨ ꯉꯥꯛꯇꯨꯅ ꯂꯩ꯫ ꯑꯩ ꯊꯣꯔꯛꯑꯦ, ꯃꯥꯁꯨ ꯑꯃꯨꯛ ꯆꯪꯉꯦꯅ ꯆꯪꯈꯤ꯫ ꯑꯩꯅ ꯐꯅꯦꯛ ꯁꯦꯝꯃꯒ ꯂꯩꯔꯤ, ꯃꯥꯁꯨ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯦ, ꯃꯥꯁꯨ ꯐꯅꯦꯛ ꯁꯦꯝꯃꯤ꯫ ꯑꯩꯅ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯍꯦꯛ ꯊꯣꯡ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯐꯅꯦꯛ ꯁꯦꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯁꯣ ꯂꯣꯜꯂꯤꯕ ꯇꯣꯏꯂꯦꯠ ꯑꯗꯨꯗꯒꯤ ꯁꯥꯐꯨ ꯀꯟꯅ ꯊꯣꯡ ꯑꯗꯨꯗ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ꯫ ꯑꯩ ꯒ꯭ꯌꯥꯟ ꯉꯥꯎꯔꯗꯨꯅ ꯔꯤꯆꯥꯁꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯩꯅ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯉꯤ꯫ ꯇꯣꯏꯂꯦꯠ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯁꯣ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯤꯆꯥꯅ ꯚꯥꯏ ꯃꯈꯣꯜ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯅ ꯀꯔꯤꯝ ꯈꯟꯗꯅ ꯊꯪꯅꯕ ꯀ꯭ꯂꯥꯁꯔꯨꯝꯁꯤꯗꯩ ꯑꯉꯥꯡꯁꯤꯡꯅ ꯋꯥꯜꯗ ꯕꯦꯟꯆ ꯌꯩꯕ ꯑꯣꯏꯔꯝꯒꯅꯤ ꯀꯩꯁꯨ ꯈꯟꯗꯅ ꯈꯨꯝꯈꯤ꯫ ꯈꯪꯍꯧꯗꯅ ꯑꯃꯨꯛꯀ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯊꯣꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯛꯏ꯫ ꯑꯗꯨꯒ ꯊꯣꯡ ꯑꯍꯣꯕ ꯂꯩꯔꯤꯕ ꯃꯈꯨꯟ ꯑꯗꯨꯗꯒꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯤꯆꯥ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯏ꯫ ꯆꯦꯟꯊꯣꯔꯛꯄꯗ ꯀ꯭ꯂꯥꯁꯔꯨꯝ ꯍꯦꯟꯗꯣꯛꯈꯤꯕ ꯐꯥꯎꯕ ꯈꯪꯍꯧꯗꯦ꯫
ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯦꯟꯈꯤꯕ ꯑꯗꯨ ꯎꯕꯗ ꯃꯦꯗꯥꯝꯁꯨ ꯄꯥꯈꯠꯇꯅ ꯊꯣꯔꯛꯑꯒ ꯀꯩꯗꯧꯔꯦ ꯅꯣꯏ ꯑꯅꯤꯕꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯍꯪꯈꯤ꯫ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯅ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯉꯒ ꯇꯨꯃꯤꯟꯅ ꯂꯨꯞꯊꯔꯒ ꯐꯝꯃꯤ꯫ ꯑꯀꯤꯕꯗꯣ ꯐꯥꯊꯖꯩ꯫ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯗꯨ ꯍꯪꯉꯛꯄꯗꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯑꯗꯨ ꯂꯤ꯫ ꯃꯌꯥꯝꯅ ꯑꯩꯈꯣই ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯁꯨꯡꯊꯥ ꯊꯥꯖꯕꯤꯗꯦ꯫ ꯑꯩꯈꯣই ꯑꯅꯤꯗ ꯑꯣꯏꯅ ꯅꯣꯛꯅꯕꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯦꯡꯅꯔꯨꯔꯤꯕ ꯑꯩꯈꯣই ꯑꯅꯤꯗꯤ ꯀꯤꯕ ꯑꯗꯨꯃꯛ ꯐꯥꯎꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯑꯩꯈꯣই ꯑꯅꯤꯃꯛ ꯆꯪꯈꯤꯗ꯭ꯔꯦ꯫ ꯈꯔ ꯂꯩꯔꯒ ꯑꯩꯈꯣই ꯑꯅꯤꯅ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯨꯃꯛ ꯀ꯭ꯂꯥꯁ 8ꯀꯤ ꯑꯉꯥꯡ ꯅꯨꯄꯤ ꯑꯅꯤ 4th ꯄꯦꯔꯦꯗꯇ ꯇꯣꯏꯂꯦꯠ ꯆꯪꯉꯨꯕꯗ ꯑꯩꯈꯣই ꯑꯅꯤꯅ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯨꯃꯛ ꯇꯥꯔꯛꯄꯗꯒꯤ ꯀꯤꯗꯨꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯈꯔꯅꯗꯤ ꯅꯣꯏꯅ ꯊꯦꯡꯅꯔꯨꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇ ꯊꯦꯡꯅꯖꯒꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯪꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯊꯦꯡꯅꯗꯦ꯫ ꯕꯨꯠꯇꯣ ꯑꯩꯈꯣꯏꯗꯤ ꯀꯤꯕ ꯃꯥꯜꯂꯦ ꯀꯥꯏꯅ ꯃꯈꯣꯏꯅ ꯐꯥꯒꯤ ꯇꯥꯊꯣꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4ꯗꯒꯤꯅ 8 ꯐꯥꯎꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯣꯆꯤꯡ ꯇꯝꯕ ꯍꯧꯈꯤ꯫ ꯅꯣꯡꯃ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯂꯨꯅ ꯂꯣꯏꯅꯕ ꯐ꯭ꯔꯦꯟꯗꯧꯅ ꯂꯣꯏꯅꯕ ꯃꯤꯁ ꯑꯃꯒꯤ ꯀ꯭ꯂꯥꯁ ꯂꯥꯛꯈꯤ꯫ ꯃꯥꯅ ꯉꯁꯤꯗꯤ ꯀ꯭ꯂꯥꯁꯁꯨ ꯑꯣꯐ ꯇꯧꯔꯁꯦ, ꯉꯁꯤꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯒꯦꯝ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯁꯨ ꯂꯥꯏꯐꯇ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯁꯥꯟꯅꯅꯤꯡꯈꯤ꯫ ꯃꯤꯁꯅ ꯄꯦꯄꯔ ꯑꯃꯗ ꯋꯥꯔꯗ ꯑꯜꯐꯥꯕꯦꯠ ꯅ꯭ꯌꯨꯃꯔꯤꯀꯦꯜ ꯅꯝꯕꯔ ꯈꯔ ꯏꯈꯤ꯫ ꯁꯤꯀꯤ ꯆꯞꯄꯤ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯀꯣꯏꯟ ꯑꯗꯨ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯩꯒꯤ ꯈꯨꯠꯇ ꯊꯝꯈꯤ꯫ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯀꯣꯏꯕꯗ ꯃꯣꯏ ꯂꯣꯏꯅ ꯂꯦꯞꯄꯒ ꯂꯩ꯫ ꯃꯤꯁꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯥꯟꯅꯕꯒ ꯑꯩꯒꯅ "If there is any spirit in this world, please come inside the coin." ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯏꯟ ꯑꯗꯨꯗ ꯂꯪꯈꯠꯇ꯭ꯔꯤꯐꯥꯎꯕ ꯆꯤꯟꯗ ꯍꯥꯏꯈꯤ꯫ ꯈꯪꯍꯧꯗꯦ ꯀꯣꯏꯟ ꯑꯗꯨ ꯂꯪꯉꯛꯏ꯫ ꯑꯩꯅ ꯏꯃꯥꯟꯅꯕꯗꯨꯅ ꯂꯪꯉꯛꯏꯕꯣꯏ ꯅꯤꯡꯗꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ꯫ ꯃꯥꯅꯁꯨ ꯑꯩꯅ ꯅꯠꯇꯦ ꯃꯉꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯤꯁꯅ "ꯃꯤꯅꯔꯚꯥ, ꯅꯪꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯨ" ꯍꯥꯏ꯫ ꯃꯗꯨꯗ ꯑꯩꯅ "Tell me what's my name." ꯀꯣꯏꯟ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯤꯡꯒꯤ ꯋꯥꯔꯗ ꯆꯤꯡꯉꯤꯕ ꯃꯐꯝ ꯑꯃꯗ ꯂꯦꯡ ꯂꯦꯡꯗꯨꯅ ꯆꯠꯂꯒ ꯌꯥꯝꯅ ꯆꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯀꯤꯔꯛꯑꯦ꯫ ꯃꯤꯁꯅ ꯈꯨꯠ ꯑꯗꯨ ꯀꯣꯏꯟꯗꯒꯤ ꯂꯧꯊꯣꯛꯈꯤꯅꯨ ꯍꯥꯏꯔꯛꯏ꯫ ꯑꯩ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦ꯫ ꯃꯤꯁꯅ "Dear spirit, where are you?" ꯀꯣꯏꯟ ꯑꯗꯨꯅ ꯇꯞꯅ "Behind you"ꯒꯤ ꯆꯤꯡꯂꯤꯕ ꯋꯥꯔꯗ ꯑꯗꯨꯔꯣꯝꯗ ꯆꯠꯇꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯉꯛꯈꯤ꯫ ꯏꯃꯥꯟꯅꯕꯅꯁꯨ ꯑꯃꯨꯛ "If you are here, please show me a sign." ꯈꯪꯍꯧꯗꯦ ꯋꯥꯜꯗ ꯊꯦꯠꯂꯤꯕ ꯀꯦꯂꯦꯟꯗꯔ ꯑꯗꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯈꯪꯂꯦꯡ ꯂꯦꯡꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ "ꯃꯤꯁ, ꯁꯤꯗꯤ ꯌꯥꯝꯅ ꯀꯤꯔꯦ" ꯍꯥꯏꯗꯨꯅ ꯃꯤꯁꯇ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯁꯅ "ꯍꯜꯍꯟꯈ꯭ꯔꯁꯦ" ꯍꯥꯏ꯫ ꯑꯗꯨꯗ ꯃꯤꯁꯅ "Dear spirit, please go home." ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯍꯥꯏꯔꯁꯨ ꯀꯣꯏꯟ ꯑꯗꯨ ꯃꯆꯤ ꯁꯨꯡꯂꯦꯡ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯃꯤꯅꯤꯠ 3 ꯂꯩꯔꯒꯗꯤ ꯀꯣꯏꯟꯗꯨ ꯍꯣꯝ ꯍꯥꯏꯗꯨꯅ ꯏꯔꯤꯕ ꯃꯐꯝꯗꯨꯗ ꯇꯞꯅ ꯂꯦꯡꯉꯒ ꯂꯩꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯀꯣꯏꯟꯒ ꯄꯦꯄꯔꯗꯨꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯏꯟ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯨꯝꯖꯤꯟꯈ꯭ꯔꯣ ꯍꯥꯏꯔꯒ ꯐꯨꯝꯈ꯭ꯔꯦ꯫ ꯑꯩ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯀꯤꯈꯤ꯫ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ꯫ ꯇꯣꯏꯂꯦꯠꯇ ꯂꯩꯕ ꯁ꯭ꯄꯤꯔꯤꯠꯇꯣ ꯑꯣꯏꯕ ꯖꯥꯠꯂ ꯉꯁꯥꯏꯒꯤꯗꯣ ꯈꯜꯂꯦ꯫ ꯑꯗꯨꯁꯨ ꯑꯁꯦꯡꯕ ꯈꯪꯗꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯏꯁꯥꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯒ ꯂꯩ꯫ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ꯫ ꯀꯣꯆꯤꯡ ꯑꯋꯥꯔ ꯃꯇꯝꯅꯤ꯫ ꯄꯨꯡ 6 ꯇꯥꯔꯦ꯫ ꯃꯝꯁꯨ ꯌꯥꯝꯅ ꯃꯝꯃꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨ ꯅꯨꯡꯗꯥꯡꯗ ꯌꯦꯡꯕꯗꯗꯤ ꯃꯝꯕꯅꯤꯅ ꯌꯥꯝꯅ ꯀꯤꯖꯩ꯫ ꯁꯨꯞꯅꯇꯒꯤ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯇꯧꯔꯤꯕ ꯔꯨꯝ 4 ꯈꯛꯇ ꯃꯩ ꯊꯥꯜꯂꯤ꯫ ꯀ꯭ꯂꯥꯁꯁꯤꯡ ꯑꯗꯨ ꯀ꯭ꯂꯥꯁ 9, 10, 11, 12ꯒꯤ ꯔꯨꯝ ꯑꯗꯨ ꯈꯛꯇꯅꯤ꯫ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯩ ꯈꯪꯃꯨꯠ ꯃꯨꯠꯈꯤ꯫
ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯕ ꯃꯁꯦꯟ ꯅꯛꯁꯤꯟꯅꯗꯨꯅ ꯈꯨꯠ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩꯔꯤ꯫ ꯃꯝꯕꯅꯤꯅ ꯀꯤꯖꯩ꯫ ꯅꯥꯀꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯆꯧꯀꯤꯗꯥꯔꯒꯤ ꯍꯨꯏ 3 ꯂꯩ꯫ ꯍꯨꯏ 3 ꯑꯗꯨ ꯉꯁꯥꯏꯒꯤ ꯇꯣꯏꯂꯦꯠ ꯑꯗꯨꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯏ꯫ ꯃꯇꯧꯗꯣ ꯎꯕꯗ ꯃꯌꯥꯝꯅ ꯍꯥꯏꯅꯩ, ꯃꯃꯤꯠꯇ ꯂꯥꯏ ꯎꯕꯒꯤ ꯀꯞꯄꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯩꯁꯨ ꯂꯥꯛꯂꯦ꯫ ꯀ꯭ꯂꯥꯁ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯍꯨꯏ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯒ ꯈꯣꯡꯉꯒ ꯂꯩ꯫ ꯄꯨꯡ 8 ꯇꯥꯔꯛꯑꯦ, ꯁꯨꯇꯤ ꯊꯥꯔꯦ, ꯀꯣꯆꯤꯡꯁꯨ ꯂꯣꯏꯔꯦ꯫ ꯑꯩꯅ ꯀ꯭ꯂꯥꯁꯇꯒꯤ ꯊꯣꯔꯛꯄꯗ ꯈꯪꯍꯧꯗꯅ ꯃꯤꯠꯁꯤꯅ ꯇꯣꯏꯂꯦꯠ ꯂꯩꯕ ꯑꯗꯨꯔꯣꯝꯗ ꯌꯦꯡꯈꯠꯂꯨꯏ꯫ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯌꯦꯡꯉꯨꯕꯅꯣ ꯈꯪꯗꯦ, ꯑꯃꯨꯕ ꯃꯤ ꯑꯃꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯃꯥꯟꯕ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯀꯤꯕꯅ ꯈꯣꯡꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯁꯥꯔꯅ "ꯀꯨꯝꯃꯣꯅꯦ, ꯅꯣꯏꯒꯤ ꯄꯦꯔꯦꯟꯁ ꯂꯥꯛꯑꯝꯃꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯩ ꯒ꯭ꯌꯥꯟ ꯈꯪꯂꯛꯏ꯫ ꯀꯤꯔꯝꯕꯗꯨꯁꯨ ꯈꯔꯗꯤ ꯐꯈ꯭ꯔꯦ꯫ ꯁꯥꯔ ꯂꯥꯛꯄꯗꯨꯗ ꯁꯥꯔꯒ ꯀꯨꯝꯃꯤꯟꯅꯔꯛꯑꯦ꯫ ꯌꯨꯝ ꯍꯜꯂꯛꯑꯒ ꯑꯩꯅ ꯃꯃꯥꯗ ꯇꯣꯏꯂꯦꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ, ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯒꯦꯝ ꯁꯥꯟꯅꯈꯤꯕ, ꯑꯩꯅ ꯎꯈꯤꯕ ꯃꯃꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯃꯃꯥꯗ ꯂꯤꯔꯦ꯫ ꯃꯗꯨꯗ ꯃꯃꯥꯅ, "ꯅꯣꯏꯒꯤ ꯁ꯭ꯀꯨꯜꯗꯨꯗ ꯂꯥꯏꯁꯪ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ? ꯏꯁꯣꯔ ꯑꯐꯕꯗꯤ ꯑꯣꯏꯅꯤ, ꯅꯣꯏꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯗ꯭ꯔꯤꯗꯣ"꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯩꯅ ꯁꯨꯝ ꯈꯜꯂꯛꯄꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤꯗ ꯄꯤꯛꯂꯕꯁꯨ ꯄꯤꯛꯅ ꯂꯥꯏꯁꯪ ꯑꯃꯠꯇ ꯁꯥꯕꯁꯨ ꯎꯗꯦ, ꯊꯝꯕꯁꯨ ꯎꯗꯦ꯫ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯗ ꯂꯥꯏꯁꯪ ꯑꯃꯠꯇ ꯁꯥꯕꯤꯅꯕ ꯍꯥꯏꯅꯤꯡꯈꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯊꯥꯖꯕꯤꯔꯣꯏ ꯈꯟꯕꯅ ꯑꯗꯨꯃꯛ ꯍꯥꯏꯕ ꯉꯝꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯩꯁꯨ ꯀ꯭ꯂꯥꯁ 11 ꯄꯥꯁ ꯇꯧꯔꯒ 12 ꯀꯥꯔꯛꯂꯦ꯫ 2015ꯒꯤ ꯖꯨꯟ ꯊꯥꯅꯤ꯫ ꯗꯦꯠꯇꯨꯗꯤ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤ꯫ ꯏꯃꯥꯟꯅꯕꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯒ ꯔꯤꯆꯥꯒ ꯑꯩꯒ ꯐꯥꯔꯁꯠ ꯄꯦꯔꯤꯌꯠꯇ ꯇꯣꯏꯂꯦꯠ ꯆꯪꯉꯨꯁꯤꯅ ꯂꯥꯛꯏ꯫ ꯑꯩꯗꯤ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯑꯩꯗꯤ ꯃꯅꯨꯡꯗ ꯆꯪꯉꯔꯣꯏ, ꯅꯣꯏ ꯑꯅꯤ ꯑꯣꯏꯅ ꯆꯪꯉꯨꯔꯣ ꯍꯥꯏꯔꯒ ꯈꯔ ꯆꯠꯊꯣꯛꯑꯒ ꯂꯩꯍꯧꯔꯦ꯫ ꯔꯤꯆꯥ ꯈꯧꯇꯛ ꯈꯔ ꯆꯥꯔꯒ ꯇꯟꯅ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄ ꯇꯣꯏꯂꯦꯠꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯪꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯣꯏ ꯑꯅꯤ ꯀꯞꯄꯒ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯏ꯫ ꯉꯁꯤ ꯐꯥꯎꯕ ꯇꯣꯏꯂꯦꯠ ꯑꯗꯨ ꯑꯗꯨꯃꯛ ꯂꯣꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯇꯝꯅ ꯄꯨꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ 12 ꯑꯦꯛꯖꯥꯝ ꯊꯥꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨ ꯊꯥꯗꯣꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯊꯣꯛꯄ ꯉꯝꯃꯣꯏ꯫ ꯑꯩꯅ ꯃꯗꯨꯗ ꯍꯪꯅꯤꯡꯗꯨꯅ ꯂꯥꯛꯂꯤꯕ ꯋꯥꯍꯪꯗꯤ ꯀꯅꯥꯒꯤ ꯊꯋꯥꯏ ꯃꯩꯔꯦꯝꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯃꯥꯒꯤ ꯊꯋꯥꯏꯅ ꯂꯩꯔꯤꯕꯅꯣ? ꯃꯍꯥꯛ ꯀꯅꯥꯅꯣ? ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯊꯪ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯈ꯭ꯔꯕꯁꯤꯡꯕꯨꯗꯤ ꯊꯥꯒꯠꯆꯔꯤ, ꯑꯗꯨꯒ ꯅꯧꯅ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯗꯣꯝꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ, ꯚ꯭ꯌꯨ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯖꯩ꯫ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯃꯇꯦꯡ ꯑꯁꯤ ꯅꯤꯖꯔꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯕꯁꯟꯇꯤ ꯌꯨꯇ꯭ꯌꯨꯕꯔꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫